ngasi numida waram phongkiba tongan manipuri sifongsingi amasum thokiba thawdo wathoksingi maruoibi I pausing khonga saraga manipur top channel gi maikedi gi myamna thamjagi ahanbada manipuri lon mitei mayek haidibasi mitei lol manipuri yek onthoknaba cabinet ta putholagani rajen international gita jayanti celebration amasum nomu yoeba contemporary relevance Srimad Bhagavad Gita haibisina National Seminar among us Manipur University ki court holder pangtokre tharamas the chief guest oikiba education fisheries amasum kadagi minister S Rajan hai Manipuri lon mitai mayek mitai role haiduna aikhoina khangnariba asi Manipuri mayek amasum mitai lol haina khangnanaba haujuk wari kana sanani wari sanabasi hek loibaga cabinet ta putholaga satnanaba honaragani masina Manipur da lairiba community khudimangna tamning hanabagi masa am oigani sing da lairiba tuan ma community khudimangna mitai mayek English tamba atopalon mayam ama tamba hairaga karigi mitai lol oiriba mitai mayek tamba hairoi dawribano haina hangki Manipuri lol mitai mayek asi aikhoi khaktagi potni haidano konsilaga thambana mina aikhoi gi pot sokningtre loinana Manipura tribal dialect mayam ama leidiba sisu tamningba launingba subject lobu yanaba masu hangdoknaba CM ko wari sanare masigi maramdi tuan ba jati community aikhoina Manipur gi unity puraklibane aikhoi gi apunba saktamna Manipur kangadari bane haibasi mipum khudimana khange adubo aikhoi punsinaba wakhal ditaude aduna mitai ni majority haibasi tribal khudimakta direct asi tamhalaba amasum mitai mayek mitai lon asi Manipuri mayek haina onthoklaba matamda aikhoina pamliba pandam apunba majority haibadu soidana fangani haina sufungdokhi atopa pawamanamo election commission assembly election gi sem saba hokre election commission EC na kumza English singaniga kungani togi angan basarukta pangthokadoriba assembly election ga mari lainana sem saba gi thabak sing hokre haina EC gi official sing na phungdokre official sing adugi matung ina tha asigi sachatara ga mari da EC na Punjab ta sattuna state asida mikhal ga mari lainana sem sariba sing yengsingani haidi commission asina mikhal pangthoknaba sem sariba atop state singda satnanabagi damak matam lepthoklagani Chief Election Commissioner Sushil Chandra yauna Election Commissioner Singh Anup Chandra Pandey amadi Rajiv Kumar satkadariba state sing adudi Manipur Punjab Goa Uttarakhand amadi Uttar Pradesh ni Manipur yauna Goa Punjab amadi Uttarakhand gi Legislative Assembly gi tamasi kumja English singani ga kungani thoi gi March thada loiragani amaramda Uttar Pradesh gi Legislative Assembly gi tamasi kumja English singani ga kungani thoi gi May thada loiragani Panmayabadi Election Commission na Levasigi State Kudimaki CEO Singaloina Sayesi Hokiba November Thada Conference ama Pangtokiba Lekre Lonina Thadumakta Commissioner Sina Mikhalgi Sem Saribi State Manga Siga Assembly Election Gimahoina Election Management Gimari Lenaba Tuan Behiram Singi Matanga Kana Nainaba Tuan State Amam Tegu Oina Review Meeting Pangtokibani Haina Pausna Spali Amaramdana Ujala scheme gi Yenthokliba Chakthong gas miyam da Lemna piba Oiramdre Namduna Yonsinba Oiramle Loken BJP gi lusingba India gi Prime Minister Narendra Modi na miyam nungsiba saduna hawdokliba Ujala scheme gi Chakthong gas lairaba miyam da Lemna Yenthoi hairibasi makhoina lairaba miyam na Namduna Yonsinba Oiramle haina Nambol AC gi MLA su oiriba MPCC gi President and Loken phungdokre Kundrakom Kendra gi manung chanba Khewa company da nauna saba community hall si sangaba gi tharamda saruk yakhiba MPCC gi President Loken makhatana hai ngasidi makhoini scheme kya launch tawre hadi scheme mayamasi BJP gi MLA ministership scheme sing adugi maming hayu haiba phawba thokloi scheme ni haiduna Sanskrit da khara thon Hindi da khara thon ko ngawi Congress na pan kiba matamda center scheme ani khak hawdokiba dudi miyamda atuki matikana ba piri seng kg da lupa ohum pire haina lauri basi ngasi gilenga asina nate UPA lenga nani Narendra Modi ni scheme kya launch tawri badu miyamna karamba scheme gi benefit mapung fana phangkhrabuge haina hangladuna makoina launch tawri basingdi TV da pauda ama ani piraga adum loikhre
असिगुम्बा तात पात की थबा असि पुनमंगना खंगनबनिना लाकदरिबा मिखल असिदा अमुक हना बीजेपी हलकपगी वफम लेते अमसुम मिखल मातुंगदि कांग्रेस लेंगाक सोइदन लाकनी हाइना पाउसना फोंदोखी मखासा थरकपोइना तोबा पावमन इलेक्शन फ्री एंड फेयर ओइना पांगथोकपदा मीडिया ना मतेंग पांगनबा मणिपुर की सीईओ ना अपील तौखरे मणिपुर चीफ इलेक्टोरल ऑफिसर सीईओ राजेश अग्रवाल ना कुमजा इंग्लिश सिंगनिगा कुनगनिथोइदा पांगथोकदरिबा जनरल इलेक्शन फ्री एंड फेयर ओइना पांगथोकपा ngamnabigidamag मीडिया की मेकेडिगी मतेंग पांगनबा वफम थमखिबगा लोइनना मियामदा आरानमा पाउ संदोखिगदबदगी ngakthoknaba election gi mari leinaba I pau khudimag mari leinaba officer sing amadi official singa pau faunaduna asum sumda khangdoknaba paumi singa appeal tokre lampel pat leiba CEO gi office ta pangthokiba paumi singa unabagi thoram amada Rajesh Agrawal na state asida pangthokadoriba election na asoi angam yaudana pangthokpa ngamnabagi dama Manipur gi CEO gi office na paikhatliba tongan makhal gi thabak thoram singa mari leinaba wafam sing thamkhi माना मखातना हाई फोटो इलेक्टोरल रोल्स की स्पेशल समरी रिविजन SSR गिदमा क्लेम अमदी ऑब्जेक्शन तौनबगी मतम कंप्लीट ओइख्रे SSR मनुंगदा अपुनबा फॉर्म लाख 1.4 हेना थाजिनरखी हाइरदुना हाउजिक फॉर्म सिंगसिगी डिस्पोजल तोबिगी थबक सथरी मसी थासिगी सचत कुन फावगी मनुंगदा लोइसिलगन हाइकी Election Commission of India na lepa sidul gi matung ina kumja English ngani ga kungani thogi January sachet mangada final electoral roll sing fongani amaromdana mirep oigadori bisingna law khong liba mayam asi kendra gi MLA na miyam gi yaifana ba thabak tawramdabadagini Rameshwar Kaksing AC hiram kyara sothare lambi thong awat apakya na thalle haina mirep oina ba thawrang liba singna लाव खोंगलीबसी एसी द सही तरागो हुमदई मियाम की मिहुर ओइरमलबा हानगी MLA ना मियाम की यफनबा तौरमदबदगिनी सही अमा फाद्रिबे MLA ngonda ताइनफम थोक्ते आइना MLA ओइरकपदगी ACC की मफमदा पैखलगलिबे सखो थौरांग थबक सिंग सिना हान नमुना खंबिखो हाइना कक्सिंग AC की MLA मयांगलंबम रमेशोन फोंदोक्रे ngasi MLA local area development fund gi senthangna kaksing makhalekai Naudam parengi kaithel masarom thangba lambigi nauna saba thong sangabagi thoramda MLA mayanglambam Rameshona wapamasi phongdokhibani sohaidi Lushilakpoina to paten ba pawmana Prime Minister na Manipur yauna BJP na lengak pairiba state singi Chief Minister amadi Deputy Chief Minister singa unakhre Kasi da pangthokpa Ganga RT gi thoramda saruk yanabagi dama hauji Uttar Pradesh da leiriba leiba asigi Prime Minister Narendra Modi na Manipur gi Chief Minister N Beren yauna BJP na lengak pairiba state singi Chief Minister amadi Deputy Chief Minister singa unakre hari Wapa maduda Manipur gi Chief Minister N Beren Assam gi Chief Minister Himanta Biswa Sharma Arunachal Pradesh ki Chief Minister Pema Khandu Tripura gi Chief Minister Biplab Kumar Dev amadi Nagaland gi Deputy Chief Minister Y Peto na sing saruyaki Thoramaduggi manungsana Chief Minister sing afaba lengak sasan gi matang na Prime Minister gi mamangda makoi goiba presentation sing unaki hari mifamasi gi matangda PM na tweet tawduna thadorakpa warol amada leiba asigi BJP na lengak pari state sing Chief Minister amadi Deputy Chief Minister sing loinana extensive meeting ama pangthokre haikhenasu पाउस न मखाताना फोंदोरकले दु म्या हौजुकु नदि पाउसी मतंग से लुसिनजरगे मसुम पाथोक्सगी सोखिब लानखिब क्या यावर्स म्याम ngakpigini masum matam gi maruibi पाउसिंग सु म्याम द लेफ्टन अपडेट पिजरकेना चैनल सिगी मेकेदिगी म्याम न थमजरी and thank you